Imphal West District Police Commando Kangmuna ngarang nungthil pung ani makhairom takpa matamda tongan mafam anida sathakhiba operation da Lalhouba luf amagi kedar ani amasung demand letter sing fat pangamle haire nakal amaromdana combined forces sathakhiba operation amada Lalhouba sing Lotshinduna Thamlamba masing yamlo khulai singsu fat pangamle haire thogdok sing asi matangda phangba pawgi matung inade ngarang nungthil pung ani makhairom takpa matamda Imphal West District Police Commando Kangmuna akhanaba paw ma phangbadagi lilong sajingda leiba haibok laining thau mandir amasung wangkhai pat mapalda sathakhiba operation da Lalhouba luf amagi kedar ani do fat pangam khibani haire farba kedar sing adugi mamingna RK Bobo sahi kunthraga manga apokpa RK Manihar amadi wangkhai thanga pat mapandagi ilangbam biken sahi kungamari apokpa laikhidraba Dananjoy kawi haire RK Bobo hana fara matungda ilangbam beki kona fakhibani haire makhoi ani dagi mobile phone ani Lalhouba luf adugi demand letter ama letter head ahum fangle haire farba mioi sing adu makha taba wahang pawng chathanabagi damak wangoi police station da khusinna khre haina paw hairi nakal amarom dangarang Assam Police amasung Assam Rifles ki apunba kangbuna Garbi alongi Domoka PS ki manung sanba Doidak area da sathakhiba operation amada Lalhouba sing Lotshinduna Thamlamba oigani haina thajaba masing yamlo khulai sing fat pangamle hairi pagalaba khulai sing adugi manungda AK-56 rifle ama magazine mapan kapayariba nongoi maru marfugani pan 9mm ki pistol ama kapayariba maru taret magazine ani steel carbine ama magazine ani amasung kapayariba maru 13 fangle hairi